Thinkhojan attack ki mayokte NS37 da cookie singna pung kunmari gi total shutdown chathaba haukhre ngarang numidang wairam pung manga khara helakpada NS37 Imphal jiribam lambi gi new kathil manbide gi khara salaga laiba kangpokwi police station gi manung chanba Thinkhojan cookie village da cookie militant masen khut thoknaba gi thodok tonopi angang yauna Meeoi kaya soka pan nangkiba masung yum taret mai tharam kiba thodok adu gi mayokta cookie CSO working committee southwest Sadar Hills na Imphal jiribam lambi da pung kunmari gi total shutdown khongjung changsin ba haukhre lup asina thaturok pa cherol aman hairi bana attack adu akar mong da condemn tawi thaudo adu gi matang da sarkar gi maikei gi misang mikhai nai ba mong de investigation chathaduna maral laiba mioi sing adu phaduna logi matung in sairak pi gadabani ngarang nong magic nimit ki church ki lai khurumba matam da kulai pai ba sing attack adu chatharaki bani thaudo adu security lapses laibana maram oiraga thokibani mafam adu da deploy tawriba central force sing na miam gi punsi amasung lanthum ngak sen bangamdre thaudo adu da sokapan nangkiba sing da sarkar gi maikei ki medical assistance yaun awaba tarba khulgi mioi sing da relief kiteng mangsing pi gadabani loinana thingkongjang village amasung masigi manak nakpa area sing da security na pibam hanadagi hena kankhan gadabani thaudo asigi mayokta ku KCSO working committee southwest Sadar Hills na Imphal jiribam lambi da kauri pung kunmari gi total shutdown gi khongjang asida makal kudik makki gari sing satana bakhangali thingkongjang village amasung masigi manak nakpa da leiriba khul singak senbagi daita loriba 86 suba CRPF battalion gi kangbu sing misang mikhai misam miam ngak senba ngamdrabani na battalion asida makhal amati cooperation piroi thodok adu na maram oirk awana langdaba singi damakta committee asana solidarity uli government gi maikei gi sumafum adu gi miam asoi angam yahundana amadi thorang sing paikhat kadabani panbe abadi ngarang gi thodok adu deputy chief minister nam sakib gen gi mapuroi ba ST thangboy kipgen Elias Samting thang kipgen alusing ba kene PM asung cycle kendro gi MLA kimnio hokip hangsing gi mapuroi ba David hangsing na lusing ba KRA ani gi marakta thoki bani haina an officer Oiba Pao man hairi adu ba thodok asigi matang da mari leinari ba lupsing asigi maikei digi hauzik Pao ba ofam amata phongdok pa leitri Ukhrul district ki nungsakongi ambush AR gi personnel ni sire nipan sokle combined force na Pakistan na operation sa thaba hokre NNCN IM na di ambush adu eastern flank gi kangbu na sa thakibani hairi khanu khot khona di kuki terrorist sing na ni hairi laimakongi kendra vidyalay gi mahire sing army kesper gari da haptuna thindok thinjin tawkhre Kangpokpi district fauduna saliba national highway sing amasung state highway sing kudak tahang doktuna Kangpokpi da hidak langthak amasung sana thakna polam sing phangan gadabani haina kotu gilamjing makhada kuki sing na sathari bukongjang asiga mari lenana laimakongi kendra vidyalay KB da tamba Meeoi sing asidagi army ni kesper gari sin na tindok tinjin tawbagi tawaking sathaba hokre kuki sing na sangchilak liba kongjang asigi manung chana laimakongi kendra vidyalay da tamliba Meeoi sing adu laimakong army kem maya nakna lairiba ex army officer colony gi area da thatuna Sathan dabadagi kanto sabal da naga amasung maitei sing na akan ba protest ataduna lakibani protest adugi manung channa army gi gari sing fau sathok sasen tawba athing pikibani adu army gi maikei digi di kendra vidyaloy da tamliba Meeoi sing asoy angam thok tanaba ngaksen bagi daita makoina lawragani haina thajaba pibadagi makoi gi khongjang adu handokibani Kuki sing na kendra vidyalay da tamba Meeoi sing mahitamba satpa athing batham lakiba adu daga mari lenena naga amasung maitei community sing na sangsil lamba khongjang adu handokra basu naga misam taruk adu hatpada chenari ba Meeoi sing phaduna matik saba justice phangan gadabani haina kanto sabal da sathari ba khongjang adu di handokpa leitri khongjang asigi manung channa kanto sabal rom dagi leima khong amasung Kangpokpi area da maru ene kuki sing tari ba fam sing da sana thakna pom sing punsin bada athing batham bagi khongjang adu mihada sigi justice phangdri fawa sa thakigani hairi amarom da army ne kendra vidyaloy da tamliba Meeoi sing asoyangam amata thokar loi haina thajaba pikiba matung inang asi kanto sabal dagi leima khong da leiba kendra vidyaloy fawbagi lambi gi saruk adu kuki sing na apan piba ngamdana ba ngasi ayu angan badagi hauna yamlaba army amasung Assam Rifles kangbu na ngaksen ki loina ayuk pung taret ka makhairam tabadagi hauna maidai amasung naga yauna tongan tongan ba community singi punna Meeoi Yangkai ke nipan army gi kesper gari Assam Rifles ki truck amasung Nepali driver sing na thauba bhen sing da haptuna akan ba army gi section Thauranga loina puraga satki loina school loira matung da su army amasung Assam Rifles na ngaksen tuna Meeoi sing adu kanto sabal phawba thilaki hairi ba phim asima pham adu da Meeoi sing adu na kendra vidyalay satpata tangta ba phim ma lakri phawba makhata na sathaki gani hairi Central forcing na gari mihat pa kuki sing tongna ba amadi makhoi gi sat na thakna ba polam sing hona ba oiramle athoi dangmai Manipur thokli birang asibu ngakna bani haina Bharat Sarkar ga tharak liba Central Security Forcing na tongliba gari asidi mihat pa kuki sing bo puthok puchin tawba amadi mihat pa sing asigi sakthak puthok puchin tawduna leire haina Manipur da hojik sa thariba terrorism gi thawong asibu yaning tu phongdok tuna amuko poiri leimaron
Amoba cohort amadi MSF ki mideng makada leptana tongan mafamda satharakiba wakat mifam mari lenin ngasi Kakulong Youth Committee amadi Kakulong Women Society na sinduna Kakulong Men Gate sathakiba wakat mifamda Kakulong Khul Women Society ki President athoi dangmai na phongdokre mahakna makata na haikiba da haukiba thada kuki narco terrorist na nangamisam taruk pu pharabu matungda tamthina mawng da matup kaktuna hatoklaga irai laina karisu leitabagi mawng daksang sing adubu plastic ta haplaga puduna lakiba adu tasingna lebak thibani misam singbu hatkiba mi hatpa sing adugi mafamda leifam kanana phabano tawbano haibedu mayak singna maming leifam piraba phawda karigumba amata thawoidaba mi hatpa sing adugi marakta uniform setpa service menda leiba yawi haira phawda lenga na tasin usinandana leikiba simag lebak thibani hauzik mi hatpa sing phadri phawba matik sabadan dp dri phawba asi baksang asi laukhiroi mi hatpa sing phadri phawba hanba laitana khongjang kaya ama sang thakigani hauzik india lenga na thajilak liba central forcing asina tawgada mathau amata tawdana leiri misang mi naiba mong central forcing na mihat pakuki sing sakthak puri amadi makhoi amadagi mafam amada puthok pusin tawraga leiri hauzik naga gi thawa yaudraba haksang jenims ki mokta leiri haksang sing adu tampak khundari ba naga sing na matam khaijok na duna mihat pasing phaduna sumbu wel pidri fa haksang sing laukhiroi haina leiri bani haina sum hakna makata na phungdoki wakat mifam adu dai khoi gi lebak aikoi na ngak sagadabani aikoi ning tamnaba hingadabani proxy war tawduna misamiam hatkanu naga misam hatpa kuki terrorist kodak mutat kadabani indigenous people aikoi amato oina punsin si amadi go back central force haiba kholau sing su lauki AR gi Ambush IM ga mari lenate Ukrul district te Hungpul khul manak leiba nungsang turel maya danga sinungtil pung amaga makhairam tabada Indian Armed Force ke convoy amada ambush arokiba adu NNCN IM ga hiram amata mari lenate harilu asigi Ministry of Information and Publicity na thador pacherol amagi matung inadi ngarang gi ambush adu IM kangbu ka mari lenate haina sengdorakli makhatana IM gi serol da organization asigi oina Eastern Flank haiba ama naga army de leite maram asna thodok asiga NNCN IM ga mari leina hanna bahot ragliba adu yaba ngamloi hari NNCN IM gi oina Indian government ga ceasefire agreement kuek pina kiba adu gai hauzik phawada yana serol adu ikai khumna duna lagli matung tabada su Indian government ga yana kiba ground rule ngak na sat kigani hari ngasi air da sata kiba ambush adu de NNCN yawa naga mangjona ambush chathara kadawre haina khangki basu leite NNCN IM gi oina di hauzik chathariba Indo Naga political negotiation asibu kaihan baya bana tragana maning han baya ba amata tawba leite ikai khumna mafam amma kanduna shanti oina wari sanaraga rajniti gi waruisin amma purakpa ngamgani haibasida IM na thajaba thammi makata na naga gi shanti gi khongjeng asibu kahelakpa yaba amadi thajana ba manghan ba yaba thodok wari sanabagi luraba tanfam amada thogalakpa asi akanma mongda condemn tawi mari lena ba khudungmakna pukning phathaduna matam sangna satharakiba wari sanaraga warusin purakpa haibasida lawfam thokpa thodang lobiyo hairi Jammu and Kashmir da chingning khaibada gari kaya phumjinkre Mumbai da akan manongju da Meeoi taraga humdoi sire Jammu and Kashmir da mayong nakiba kan manongju da chingning khaibagi thodok thokibada Case Tower District ta chawna chingning khairakpada gari kaya phumjinkre hari chingning khaibagi thodo adu da misi mina amadi asopan yaukibra haibadi hauzik fawbagi oina khangba ngamdri nakala marom da haukiba numinini sida Maharashtra da akan manong tabadagi Mumbai gi mafam ayamba ising thumle amasung chathok chasen tawba yadabana mahiloisang amadi lenga ki loisang kaya mathok tawkidre cheirak sida Mumbai akan manongju asida phaklang ning khairakpa utusilakpana chingba thodok kaya da tongan ba mafam da Meeoi taraga humdoi sikre hari negi aroiba mathong mong pangthokpada US na laibak kaya yawba yaroi haina thingba India su yaukibra hangnarakle US amasung Israel ga punba strike na hatkraba Iran gi hanagi Supreme Leader Ayatollah Ali Khamenei gi aroiba mathong mangam tha asigi mari dagi hoduna pangthokliba sida saruk yabiu haina Iran gi maikai dagi laibak kaya da Chepau pikraba matung thorum masida laibak kaya gi luchingba sing yahondana bagi pandam da US gi President Donald Trump na diplomatic campaign ama launch tawduna Karigumba Khamenei gi aroiba mathong mangam pangthokpada saruk yarabadi US na saruk yakiba laibak sting adu da US na samilon gi awaba nanghangani haina ki han khangan ki haibagi report ama phongnarakre Donald Trump gi akanba wafam aduna maram oraga Iran na chepau pirakrabasu laibak taraga humdoi gi luchingba singna Khamenei gi aroiba mathong mangam pangthokpada saruk yadana ba fire flow ki bagal loina laibak khara di lenga ki luchingba sing chatpagi mahutta makha thaba official sing oina thaduna saruk yahan ki haina so agency gi pau kaya da phongnarakhi report kaya asi phongnarakhi badagi mamang thada Iran gi president na PM Modi da aiba cherol tharak tuna Khamenei gi aroiba mathong mangam pangthokpada saruk yabiu haina haijarakhi badu miyamna amuhana puthoraki bagal loina na tha asigi mari dagi haukiba thoram asida PM Modi na saruk yadana ba fire flow kiba amasung external affairs ki minister of state Pavitra Margarita Amadi Bihar gi Governor Lieutenant General Retired Syed Ata thaduna saruk yahan kibasi Trump na India da su Khamenei gi aroiba mathau mangam pangthokpada saruk yadana ba Modi da akan ba wafam thamlakibra haina wahang kaya hangnarakle PM Modi di leiba ahung gi khongchatang asi Indonesia da thumkhre hari